खुलाई पाइब अनी चोंथरग मासी खगी यदि फाननबा होनब जाने ngarang si ayak si school gi angang gi chak thin ba chatpada aingonda masakhang daba makoi car i20 tungba ama laga hau han ngai da petrol pump school gi angang gi chak thin ba loiraga hau han ba chale anak padani put chama mukta la pi school siga petrol pump siga hek adu dagi thoga aga ayak si ki car i20 black color sina khamaga makoi ani chungthraga fly pai ba na namaga ai si puna ngai gi tore aduda ai ga muknare aina chatpe ngamoi haire adudagi anakpada leiba school gi mayam sing lekai gi sing na thoga aga mak chelak pada tanara ko makoi chen khre adu hairiba mi sing sina ingonda kari maram gi tawbiri bano ai hat ngonda di demand tau khiba khot khiba kari gumba amata leiti cham cham nai chatpani aduda khulai pai ba sing sina khulai ingonda nammaga namfuda puraga tawriba si kari gino masi mukta singdok piro aingonda di karigumba hana pau su pirak palaiti kaigumba su sugumba laiti makoi hojik manipur da sugumba mi pharaga paisa ko na lobi aduga ko na badnama ma tawjinbi sugumba chatna bi ma yam kana tawri masi mari leina ba authority sing na su thigat piraga makoi bu aingonda aina lalame aina chaira phamjage makoi na lale makoi bu chata bi moji ke saujaba Muhammad Jamil Ahmad maki pokpa Jahurali Mojing Awangai Kai Maxi Pegi Angang Chak Timba New Model English School da Angang Chak Timba Sasabani Adaida Chak Tilamo Matunda Masi Tauhan Gena Iroi Pat Mojing Iroi Patalaiba Oil Pom da Satpadagi Masakhang da ba I20 number ni khang hotraba aduga black color gi I20 de lakwa mioi ahumna masi di gari khamu karam ta hangi haraga khamu matungda khulai paiba ani chongthraga masi khagi di phana naba hona bajane adai da masu nam thokko ngamna hona bada khara makoi di baratai khar mungare madu ubudagi khagi new model English school da laiba angang thinba khagi bhen gi driver sing aduga lekai adwai gi mi sing si moi inna si ubudagi mayam chensilaga chensilapadagi haiba khulai paiba mioi sing si nomai raw ahum kapam maga makoi si mafam thado chengre haiba nomai si kapam matamda masada tai kapagi khudam phangi maram di magi natna leiba gai da panbagi gai so so abani ado hojik si gai so gale ado bo kuna di police ta complaint am su tawre complaint tawra maram ga police ki khogi di investigation tawra matuna gai do police ko hotre matang sida thamjani mofam de hojik si ta sengna manipur le ba situation si tangdu le ka da ba phigo mamad hojik praja sing si charak se hing ga le go tangja sida akhoi masengi marka khulai pai ba singna khulai pai da ba samjaro praja sing go gan poinda phar puba se loba sing sada bisi yamna manipur da toy thoba thodo oile masi leingak na di masi bi yeng sang ningi maram de nakal madana lan nakal madana amuka akhoi masen yu ba pota tongdar pa thabuk sida lamdam sing praja sing kayam yamna nungai na amusung santi ole am dagi loi na school bala ka thoba thodo ni moi ka tho ba no maru sing sina school gi angang sing akitu jung ba phawloi da nate akitu jung ba phawai aduga tungda lakadaba generation tungi future oigedaba angang sing sida akitu jung phawon bai basi busu taseng mase miyamna adi yamna nungai taba do kulsing praja su yam nungai taba adu ba thodo ka mali mase matungda adi thokan bidinaba emko ki market is thamjari loi na all mojing coordinating committee emko haiba emko si saphong bodi ngasi phawda khulsida kanana kari tawrigi habisi emko na yamna checksina monitor tawraga lajiri ba adum laba khulamani tasengna mamangda adi miyamna pamdawa de thabuk thorum kayam khulsi tawrami adubo emko ko thorpudi ngasi saphong pudi ngasi phawda di adum laba thawdok kaya se yam checksina hola zaraga ngasi phawda emko lakse loi na yam shanti ol leiba adum laba khungang amani ekhoi shanti ol lejiri khungang sida shanti thubaina naba nakal di hona be ko habase masi tasengna masi matung tawgidina ba emko ki market di thamjari aduga kana gumba lukki oya magasu masi sengdokiyo adi yaktin matung da luk da oya gasu masi sengdokiyo kaigumba masi sengdokta bata ga di emko na tongan ba makal makha kay khojing changsil lakani habasima masi media gi mangda koi thamjari